ꯃꯧꯁꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 10ꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔug ꯃꯈꯜ ꯑꯅꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯆꯦꯛꯁꯤꯟ ꯋꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 10ꯔꯣꯝꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯗꯥꯏꯕꯦꯇꯤꯁꯀꯤ ꯗ꯭ꯔug ꯃꯈꯜ ꯑꯅꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯋꯥꯐꯝꯁꯤꯡ ꯄꯜꯂꯗꯨꯅ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯗ꯭ꯔug ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯜ ꯃꯆꯥꯛ ꯍꯥꯟꯅ ꯂꯦꯞꯊꯣꯛꯅꯗꯕꯒꯤꯗꯃꯛ ꯐꯤꯔꯦꯞ ꯂꯧꯈꯤꯕꯒꯤ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯈꯔꯅꯗꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯑꯅꯥꯕꯁꯤꯡꯗ ꯄ꯭ꯔꯤꯁꯀ꯭राꯏꯕ ꯇꯧꯕ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏ 90,000 ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ 98%ꯒꯤ ꯆꯥꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯗꯤ ꯑꯚꯥꯟꯗꯤꯌꯥ ꯑꯃꯗꯤ ꯑꯦꯁꯇꯣꯁꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁ ꯐꯨꯗ ꯑꯦꯟड ꯗ꯭ꯔug ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (FDA)ꯅ ꯍꯥꯏꯔꯤꯕ ꯗ꯭ꯔug ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯍꯧꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯤꯟꯗꯤꯌꯥ ꯑꯃꯗꯤ ꯄꯤꯎꯒꯂꯔ ꯈꯛꯇ ꯅꯠꯇꯅ ꯗ꯭ꯔug ꯀꯝꯄꯅꯤ ꯀꯌꯥ ꯑꯃꯅ ꯄꯨꯊꯣꯛꯄ ꯍꯤꯗꯥꯛ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯃꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯟꯕꯨꯃꯅꯤ ꯔꯥꯝꯗꯣꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯃꯆꯥꯛ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯏꯁꯨ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯗ꯭ꯔug ꯀꯟꯇ꯭ꯔꯣꯂꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯁꯨ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 6 ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯀꯩꯊꯦꯜꯗ ꯐꯪꯗꯨꯅ ꯂꯥꯛꯂꯦ ꯑꯃꯗꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯄꯩꯁꯤꯟꯗꯨꯅ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯍꯟꯕꯒꯨꯝꯕ ꯁꯥꯏꯗ ꯏꯐꯦꯛꯁꯤꯡ ꯊꯣꯛꯍꯟꯕ ꯍꯤꯗꯥꯛꯁꯤꯡ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯈꯪꯗꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯊꯣꯛꯍꯜꯂꯛꯈꯤ ꯍꯥꯏꯕꯁꯤꯗꯤ ꯍꯟꯗꯛꯇ ꯄꯨꯊꯣꯔꯛꯈꯤꯕ ꯁ꯭ꯇꯗꯤꯁꯤꯡ ꯑꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯌꯨꯑꯦꯁꯀꯤ FDA ꯄꯤꯔꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤꯗꯤ ꯄꯩꯁꯤꯟꯗꯨꯅ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯍꯥꯔꯠ ꯑꯦꯇꯦꯛ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯦꯝ ꯑꯃꯗꯤ ꯉꯥ ꯆꯥꯕ ꯇꯉꯥꯏ ꯐꯗꯦ ꯁ꯭ꯇꯗꯤ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ UKꯒꯤ ꯇ꯭ꯔꯥꯏꯕꯔꯗꯤꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯊꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯉꯥ ꯑꯃꯗꯤ ꯁꯦꯝ ꯆꯥꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯗ ꯅꯥꯔꯛꯀꯗꯕ ꯑꯦꯖꯃꯥ ꯑꯃꯗꯤ ꯑꯦꯂꯔꯖꯤꯒꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯍꯟꯊꯅ ꯆꯥꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯁꯤꯡꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯁꯦꯝ ꯌꯥꯝꯅ ꯆꯥꯒꯟꯕ ꯃꯃꯥꯁꯤꯡꯒꯤ अꯉꯥꯡꯁꯤꯡ ꯑꯁꯤ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯃꯈꯣꯟ ꯊꯣꯛꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯖꯃꯥꯅ ꯅꯥꯍꯜꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯍꯜꯂꯤ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯔꯛꯇꯒꯤ ꯍꯦꯟꯅ ꯉꯥ ꯆꯥꯕ ꯃꯃꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯅ ꯉꯥ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯃꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒ ꯌꯦꯡꯅꯕꯗ ꯑꯦꯖꯃꯥꯅ ꯅꯥꯍꯜꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯕ ꯌꯥꯏ ꯍꯥꯏꯅ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯃꯦꯔꯤꯀꯥꯟ ꯊꯣꯔꯥꯁꯤꯛ ꯁꯣꯁꯥꯏꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯇ ꯄꯨꯊꯣꯔꯛꯈꯤꯕ ꯁ꯭ꯇꯗꯤ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛ ꯑꯄꯥꯏꯕꯅ ꯇꯧꯅꯤꯡꯕ ꯇꯧꯕꯁꯤ ꯂꯥꯜꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕꯒꯨꯝꯕꯅꯤ ꯀꯦꯔꯥꯟꯖꯦ꯫ ꯂꯩꯉꯥꯛ ꯑꯄꯥꯏꯕꯅ ꯑꯉꯝꯕ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯊꯥꯡ ꯀꯌꯥꯗ BJYM ꯚꯥꯔꯇꯤꯌꯥ ꯌꯨꯕ ꯃꯣꯔꯆꯥꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯆꯠꯊꯔꯤꯕ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯥꯜꯒꯤꯗꯃꯛ ꯕꯥꯔꯇꯣꯟ ꯊꯥꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯝꯈꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯅꯤꯁꯨꯕ ꯁꯦꯁꯟꯒꯤ 5ꯅꯤ ꯅꯨꯃꯤꯠꯀꯤ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯄꯣꯖꯤꯁꯟ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟ MLA ꯔꯟꯖꯤꯠꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯏ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯆꯨꯝꯒꯅꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄꯗꯒꯤ ꯐꯖꯈ꯭ꯔꯕ ꯚꯥꯔꯠꯀꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯆꯠ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯗ BJYMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯂꯥꯛꯇꯨꯅ ꯑꯀꯅꯔꯤꯟ ꯆꯥꯗꯨꯅ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯆꯠꯄꯗ ꯅꯠꯇꯅ ꯇꯥꯕꯗ ꯋꯥꯔꯕ ꯋꯥꯉꯥꯡꯁꯪ ꯀꯌꯥ ꯉꯥꯡꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯉꯔꯥꯡꯃꯛꯇꯁꯨ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄ ꯇꯤꯝ ꯑꯃꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯒꯤ ꯒꯦꯠ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕ ꯌꯧꯅ ꯇꯣꯉꯥꯟꯕ ꯂꯨꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯝꯕ ꯃꯦꯗꯤꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯕꯅꯤ꯫ ꯒꯦꯠꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯇꯥꯍꯩꯗꯕ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯙꯞ ꯇꯧꯔꯒ ꯀꯤꯍꯟꯕ ꯐꯥꯎꯕ ꯇꯧꯔꯝꯕꯅꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯕ ꯑꯁꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯅꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯉꯥꯛ ꯑꯄꯥꯏꯕꯅ ꯇꯧꯅꯤꯡꯕ ꯑꯉꯝꯕ ꯇꯧꯔꯕꯗꯤ ꯂꯥꯜꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯝꯅꯤ, ꯙꯔꯅꯥ ꯐꯝꯕ, ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯄ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ, ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯀꯥꯏꯕ ꯑꯗꯨꯃꯛ ꯑꯣꯏꯕꯅꯤ꯫ ꯉꯔꯥꯡ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯈꯤꯕ BJYMꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 6ꯇꯁꯨ ꯉꯔꯥꯡꯒꯤ ꯊꯧꯑꯣꯡ ꯑꯗꯨꯒꯨꯝꯅ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝ ꯑꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨ ꯍꯥꯏꯅ CMꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯥꯒꯁꯠ 13ꯗꯒꯤ 13 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯚꯥꯔꯠꯀꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯌꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫
India ningkha tamba sayum putra mga surak pagmari lain na matang tha August taraga humdoi daki taraga taruk namit ahumni chupna Manipur gi jumthong konengda India gi masu honggi piral chingkat piu haina Manipur ge Minister N Birana miyam ta apel tawrakle hiya masihi matang ta Minister N Birana video gi kuthang da lepak miyam da thadoruk pa pausel amagi matungina India ningkha tamba sayum putra mga surak pa asda ikoi kudeng malaso harau nungai pa phongthokli abetu malem gi miyam da kanganse Masda Manipur ki kasin koya dat leiriba mipum khudimungda Prime Minister Narendra Modi da pamchari bo kalul adu mapung phana na bapang thok mina se hare si Minister na miyam da thablakli bo wafam asina makha tari bade August taraga humdoi amasung tara mangha da leikitraba marai baki damak thawai kat khraba leikitraba athoba singi mafam da laisu katuna lebak miyam na ikai kumna bot pa school college sing da saring amadi debate competition singba pangthok tuna leikitraba athoba sing bo ning sing tuna ikai kumna mina si ada si Minister N Biren ki baujel atun makata na phangdorakle IMC ki corporator amana thabak mafam amada tongan ba thabak ki ming abchin da dolpa lakh ya lakthoklamle IMC ki 1 over 20 ki corporator oibi wangkai pukrambam lairak tagi lokrakpam ongbi tombi kaubi amada ward asege manung chana leiba thabak mafam amada ward development committee ki khuthangda paikat kadaba tongan ba thabak maning tamna hapchin duna lupa lakh taragam lising dipuga mathoi Jam yang kai katari ki senpam amat thabak sungsu su dan lalok thoklamle tawdo kasi mari lena na pause asina phangba khanapa pau amagi matungi na haire bade IMC ki makha da leiriba tongan ba wards in the sakwa thorang ka paikatuna lagle masigi marung channa 1 number 20 ki wani su ward development committee 1 number 20 ki khudang da hauki lising ani taraga mathoi da ki lising ani taraga tarit pawpada tongan ba scheme project ki sakwa thorang ka paikana da bulpa lakh ka ki senpam sing kai to ki Indo-Myanmar border the drug sinaba nupa nufi umbudrarongi asoba makun ama Myanmar army da thugai dana mangan kre Indo-Myanmar border the leiba drug saba singi asoba makun ama Myanmar army da thugai dana mangan kre drug saba singa asoba makun oriba mafambasi Indo-Myanmar border faringi border filler number 77 amasung 78 ki makha leiba Dampati Namfalok section ki no man's land area ki hek manak leiba ni hare hare mafambasi the drug saba singi asoba makun ama matam kya ki mamang da giling dona lera ki bane Pawasi Myanmar army da khanglak patagi ngarang Myanmar army da thugai ki bane aire Arambam nanau ki mesi ki asum well atubang matam da phangallo JSA haugivam me ani ding thauka pan met ki upung 8 minute kun tabam matam da Impal police station ge sub inspector PS Jitendra Naluchingba fizam set pat team amana lai khidraba Arambam nanau sing sakulbam pangabam dai kai dreiba yimda ki faraga pokhi bani atuka bit asigi nungthil pung bari minute tare tab matam da mayum da leho sana pothoroko aidana chum da lak minara matung ikan kanadana Minute tarik ki manung da nanau khanghau dana wan tharapda ki rims hostan da pokhatpada laiganaba ngamdana siki bani asiba haksang da ka hena phubagi amu ba phom kya basing khangdana taram ki Arambam nanau ki mesegi asumba well athoba batam da phangalu ana joint action committee against the killing of Arambam nanau sing Sagolban kanghabam laikai ki convener ki thau poriba kanghabam Asok Singh da fresh da thadorakpa cherola manhaire cherola sinai mesi asik matang da National Forensic Science Kolkata da thaki bari porcho Yauraklabani na athuba matamda mara leiba SIJ den trouble logi oiba mapun si chupa kasum sangda thambiyo loina da laikhitraba Arambam nanaugi loinabi amadi lehuri pamasa ahunge hingnana bagi lambi wena laikhitraba nanaugi loinabi da masaga chana balenga ki thabak ma pibi kani aina JSC ke jana ki bo wafam athuba da thabak wena pangthok pina basu JSC ki mega dagi minister N Biren ki pukning sing silakle aroiba da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak padhagasari channel asina domda kanarabadi subscribe tawi business subscribe tawi ramaloinana like and share tawi sukawi kanuk namak po amakhana thagasari